Ikai kumnabu cheri mayam dukan ta leijabani ngahaktang live thajarakpani mayam karigumba kharadang mayam da share tawjage mayamna changbiragadi comment tawbiramu mayam ngasi yam nungsiba karigumba matang phongdoksage mayam yam nungsiba haijaba tai hujikta ingonda call tawbirame manipur dagi khurai dagi hai mayam ko ai manipur se mayam ai laksadri yam nungsiba koi silcherda assam da lejaragasu iramdam manipur se iramdamni aduna yam nungsijai mayam awaba ma thorakpa matamda wadaba ngamde mittagi pi tagiba kaya ama yawe yam nungsijaba ko mayam ado mayam ai haijarake ko mayam hujikta koigi manipur dagi ima mana ima se ahanni ado ima sina aina semjaba ishorna phongtok hanbiba koigi ipagi wapau singa se imana tai hai adum tai hai ima se ado ima se kana thajaba believer jisu krista thajaba family di nate ado ima gi punsida awaba kaya ama loinaba ima se mayam khurai dagi ni haina haibi ko ima gi macha se nupa nupa ngata macha manga pokpa macha manga poe ado macha singduna macha singduga ima se punna leite aina karigino ne ima aina hangba matamda nakoina inthokpi hai aduga ima duga su phubi hai macha singduna aina ima sini ima na matam amada angang singdo icha singdo chana bagi haidana ima na chaningba phawda sadana yokpirakpani ko haina aina haibada mekoigi mon mapanda achapo thamini hai mekoina olakpa kudingi pijabani hai adubu macha singduna phubire mama do inthokpire hai aduga yengbiu mayam aduna ima aduna aigidamakta prayer tawbiu anabasu kaya ama lei aduga thabak nungbak tawsalakpagi ni su hai ado ima da ngangbiba phubiba tawi haiduna hai aduna prayer tawbiu haiduna haibire mayam aina su ima da jisu krista gi nungsibado phongdokchakre jisuna punamak punungsi jisu krista na phattaba punamak phattabagi pangal haikap ki pangal su yauna amambagi pangal do mahakna loithokpa lakpani amambagi pangal aduni jisu krista na kalvari gi cross ta loiraga it is finished haina lauraga lauba matamdani aseng maningna sangi maikhan phi ado mathakta gina makha tangkhai tana sagai kibado mayam asigi matang da ina phongdok saning base hujiki matamda mama mapada otpi nei biba mama mapa na haibe indaba mama mapa thina ngangba even mama mapa phubire haiduna ima duna haibi aduga magi mapa adusu amuk akogi ahan singi lainaba yumda thambi se khwaidagi hena ishorna asawbaduni mayam mama mapa bu mama mapa da nungsidaba mama mapa bu bebharniti yaudabase mase bible gi matungina mayam khradang haidok sarake kanagumba machana mama mapa da usithoidraba mama mapa da thina tawraba mama mapa na haibe indraba mama mapa gi thamoi nanaba thabak tawraba aduga mama mapa phuba kaisidi haide ado mama mapa bu usithoidaba mama mapa na haibe indaba mama mapa da bebharniti yaudaba machase magi punsi kuina punsiroi bible na hai punsi yam sangoi hai mayam ai pathok sarake ingbiu ko ani suba wayen Deuteronomy pandup mangagi pada taraga tarukta yingdu Old Testament da ani suba wayen gi pandup mangagi pada taraga tarukta nahaki ishor Yahoba na nangonda yathang pikibagumna nahaki ishor Yahoba na nakhoida nangonda yathang pikibagumna nama napabu ikai khumno haibani nama napabu ikai khumno nahaki nama napabu ikai khumno aduga nahaki ishor Yahoba na nangonda pibiriba leibak aduda punsi nungsang na leinaba amasung nahaki yaifaba oinabani amen engbiuse nama napabu ikai khumno nahakna leiriba taibangpan aduda punsi nungsang na leiningba taragadi nama napabu ikai khumno mase nahaki yaifaba oinabagini haiduna bible na takpiri me adubu mama mapabu phubiba mama mapa inthokpa haibase amutang khallaga yengu mayam ima ipa na khoibu taibangpan sida pokpirakpani ima ipa na mitna uba ishorni haibasidi yam toina taramgani adubu chinda ishorni hairaga kanade
ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯁꯝꯕꯤꯔꯒ ꯄꯨꯔꯛꯄꯅꯤ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯆꯩꯁꯨ ꯑꯣꯏꯒꯗꯧꯕꯅꯤ ꯃꯌꯥꯝ ꯙꯔꯃꯅ ꯇꯥꯛꯄꯤꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯙꯔꯃ ꯃꯌꯥꯝ ꯆꯠꯂꯤ ꯑꯩꯅ ꯏꯁꯣꯔ ꯃꯌꯥꯝ ꯈꯨꯔꯝꯃꯤ ꯑꯩꯅ ꯂꯥꯏ ꯃꯌꯥꯝ ꯈꯨꯔꯝꯃꯤ ꯍꯥꯏꯔꯒ ꯏꯃꯥ ꯏꯄꯥ ꯏꯟꯊꯣꯛꯄꯤꯔꯗꯤ ꯑꯗꯣ ꯏꯁꯣꯔꯅ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯇꯥꯏꯕꯪꯄꯥꯟꯁꯤ ꯇꯧꯔꯤꯁꯦ ꯃꯑꯣꯡꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯅꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯃꯌꯥꯝ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯏꯃꯥꯗꯣ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯦ ꯃꯈꯣꯟ ꯇꯥꯕꯗꯁꯨ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯩꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯃꯌꯥꯝ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯚꯔꯥꯗ ꯑꯃꯨꯛ ꯂꯩꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯚꯔꯥꯗ ꯂꯩꯕ ꯚꯔꯥꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯔꯤ ꯊꯕꯛ ꯁꯨꯏ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯏ ꯌꯥꯏ ꯄꯨꯡ 9:30 ꯄꯨꯡ 4 ꯐꯥꯎꯕ ꯊꯕꯛ ꯁꯨꯏ ꯊꯥꯗ 7,000 ꯑꯗꯣ ꯃꯥꯒꯤ ꯚꯔꯥꯅ ꯂꯨꯄꯥ 5,000 ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯨꯄꯥ 5,000 ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯄꯒꯤ ꯃꯔꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯩꯁꯥ ꯀꯛꯄ ꯅꯥꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒ ꯀꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯁꯤꯒꯨꯝꯕꯁꯦ ꯇꯥꯕ ꯃꯇꯝꯗꯀꯣ ꯑꯁꯤꯅꯅꯤ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟꯁꯦ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯁꯣꯔ ꯅꯤꯡꯉꯤ ꯂꯥꯏ ꯈꯨꯔꯝꯃꯤ ꯍꯥꯏꯕꯒꯤꯀꯣ ꯂꯥꯏ ꯅꯤꯡꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄ꯭ꯔꯨꯞ ꯀꯔꯤꯅ ꯑꯣꯏꯅꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯒꯗꯕꯅꯦꯕ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯗ ꯐꯨꯕꯤꯕ ꯃꯆꯥꯗꯨꯅ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯥꯁꯇ꯭ꯔꯅ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯁꯤꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯧ ꯅꯃꯥ ꯅꯄꯥꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯔꯦꯁꯄꯦꯛ ꯅꯨꯡꯁꯤꯕ ꯃꯔꯝꯗꯤ ꯏꯃꯥ ꯏꯄꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯏꯁꯣꯔꯅ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯗꯣꯝꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗ ꯐꯨꯕ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯗꯕ ꯊꯤꯟ ꯇꯧꯕꯤꯕ ꯉꯥꯡꯕꯤꯕ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯂꯩꯔꯝꯃꯒꯗꯤ ꯉꯁꯤꯃꯛ ꯊꯥꯗꯣꯛꯄꯤꯌꯨ ꯃꯗꯨꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯈꯪꯍꯧꯗꯅ ꯑꯗꯣꯝ ꯌꯥꯝ ꯋꯥꯔꯛꯀꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤꯀꯣ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯏꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯒ ꯊꯃꯣꯏꯗ ꯂꯥꯏꯚ ꯊꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯐꯥꯎꯖꯔꯦ ꯑꯃꯁꯨꯡ ꯃꯌꯥꯝꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯆꯅꯤꯡꯕꯒꯤꯀꯣ ꯃꯌꯥꯝ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯌꯨ ꯑꯗꯣꯝ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯁꯨ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯐꯨꯕꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯏꯟꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯅ ꯋꯥꯔꯛꯄ ꯃꯇꯝ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯟꯊꯣꯛꯄꯤꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯝꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯏꯃꯥꯗꯨꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯖꯤꯛ ꯑꯍꯟ ꯂꯩꯅꯕꯒꯤ ꯑꯍꯟꯁꯤꯡꯒꯤ ꯊꯝꯐꯝꯗ ꯑꯣꯜ ꯑꯦꯖꯀꯤ ꯊꯝꯐꯝꯗꯣ ꯑꯗꯨꯒ ꯊꯝꯈ꯭ꯔꯦ ꯃꯃꯥꯗꯨꯅ ꯃꯆꯥ 5 ꯄꯣꯛꯑꯒ ꯃꯆꯥꯁꯤꯡꯗꯨꯅ ꯊꯝꯕꯤꯗꯕ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯜꯂꯤꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯇꯧꯔꯤꯁꯦ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥ ꯃꯄꯥ ꯌꯣꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥ ꯃꯄꯥ ꯌꯣꯛꯅꯔꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯌꯣꯛꯄꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯁꯤꯀꯣ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯜꯅꯅꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯁꯦ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯀꯃꯦꯟ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟꯗꯅꯤ ꯐꯝꯖꯔꯤꯁꯦ ꯑꯁꯤꯒ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯕꯥꯏꯕꯜꯅꯤꯁꯦ ꯑꯅꯧꯕ ꯋꯥꯠꯂꯦꯞꯅꯕ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯤ ꯑꯩꯗꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯌꯥꯝ ꯊꯥꯖꯕ ꯑꯣꯏꯔꯣ ꯊꯥꯖꯗꯕ ꯑꯣꯏꯔꯣ ꯋꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯅꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯒ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯁꯦ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯆꯠꯇꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯣ ꯂꯩꯕꯥꯛ ꯑꯃꯈꯛꯇꯪꯒꯤ ꯖꯥꯇꯤ ꯑꯃꯈꯛꯇꯪꯒꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜꯁꯦ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯕ ꯊꯋꯥꯏꯒꯤ ꯊꯧꯒꯜꯅꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯟꯗꯔꯗ ꯂꯩꯔꯒ ꯇꯧꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ
ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯤꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯩꯇꯕ ꯃꯌꯥꯝ ꯊꯤ ꯐꯪꯗ꯭ꯔꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯆꯔꯆ ꯑꯃꯗꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯁꯣꯔꯠ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯅꯕ ꯃꯇꯝꯗ ꯕꯤꯔ ꯆꯟꯗ꯭ꯔ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯕꯤꯔ ꯆꯟꯗ꯭ꯔ ꯍꯥꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯈꯔ ꯂꯥꯞꯄꯤ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗꯒꯤ ꯃꯥꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯒ ꯃꯌꯥꯝ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯄꯤꯔꯛꯄꯅꯤ ꯃꯌꯥꯝꯁꯦ ꯁꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝꯁꯦ ꯄꯤꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯇꯥꯏꯕꯪ ꯋꯥꯔꯜꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯔꯐꯦꯛ ꯑꯣꯏꯗ꯭ꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯤ ꯊꯝꯖꯩ ꯃꯌꯥꯝꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯀꯦ ꯕꯣꯖꯥꯎ ꯊꯧꯗꯥꯝ ꯀꯣ ꯑꯣꯖꯥ ꯁꯂꯥꯝ ꯇꯧꯖꯔꯤ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯣꯖꯥ ꯑꯗꯨꯒ RKC ꯕꯦꯕꯤ ꯐꯥꯔꯃꯤꯡ ꯍꯥꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯕꯦꯝꯆꯥ ꯊꯣꯛꯆꯣꯝ ꯍꯥꯂꯦꯂꯨꯌꯥ 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 ꯑꯃꯦꯟ ꯍꯥꯏꯕꯤꯔꯤ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯑꯃꯦꯟ ꯑꯗꯨꯒ ꯅꯥꯎꯕꯣꯏ ꯅꯤꯡꯆ ꯍꯥꯏꯕꯀꯣ ꯑꯃꯦꯟ ꯑꯃꯦꯟ ꯍꯥꯏꯕꯤꯔꯤ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯦꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯑꯗꯨꯒꯤꯗꯤ 2 ꯂꯥꯏꯛ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯅꯦꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯄ꯭ꯔꯣꯃꯣꯠ ꯁꯤꯡ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯃꯣꯠ ꯑꯣꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯆꯟꯆꯟ ꯈꯣꯏꯔꯣꯝ ꯑꯣꯖꯥ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯦ ꯅꯥꯕ ꯐꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄꯨꯡꯐ ꯐꯖꯔꯣꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯆꯟꯆꯟ ꯈꯣꯏꯔꯣꯝ ꯏꯆꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯏꯆꯦ ꯑꯣꯏꯔꯝꯒꯗ꯭ꯔꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯤ ꯏꯆꯟ ꯑꯃꯁꯨꯡ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯣꯝꯒꯤ ꯅꯥꯕ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯑꯣꯏꯖꯔꯣ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯀꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯏꯪꯊꯕ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯃꯌꯥꯝꯊꯥꯒꯠꯆꯔꯤ ꯄ꯭ꯔꯥꯎꯗ ꯇꯨ ꯕꯤ ꯏꯟꯗꯤꯌꯥ मोटिवेशन है को राधे राधे फ्रॉम इंडिया है हाइबिरे थैंक यू कमेंट करने के लिए धन्यवाद और हम सबको जय बोलता हूँ लेकिन हमारे लिए क्रूज पे सूली में मरने के बाद तीसरे दिन जी उठने वाला और हमको बेटा और बेटी कह के पुकारने वाला हमारे गुनाहों को माफ़ कर देने वाला और जब अंतिम समय आएगा तो हम लोग को बचाने के लिए लेने के लिए स्वर्ग में ले जाने के लिए आने वाला यीशु मसीह हमारे लिए वही भगवान है वही हमारे लिए गॉड है वही पिता है वही सब कुछ है तो मैं मेरे तरफ से बोलना चाहता हूँ यीशु मसीह की जय आप बोलिए हमारा देश एक डेमोक्रेटिक देश है ना हर धर्म को रेस्पेक्ट करता हूँ और रेस्पेक्ट करना चाहिए दोस्तों और धर्म हमें प्यार मोहब्बत सिखाता है थैंक यू फॉर धन्यवाद आपने कमेंट करने के लिए अदुगा अदोरा तखेलंबम प्रेज द लॉर्ड हैवी प्रेज द लॉर्ड अदुगा खोइबा वायरोपम ओजा प्रेज द लॉर्ड हैवी थागचरी ओजा रेनुबला लेमा प्रेज द लॉर्ड आमेन हैवी आमेन RKC बेबी फार्मिंग ओजा ऐसे बेबी नीबा ओजा ngasi taibang पानसिद लैरिबा मियोई सिंगसे अमत फत्रे याम चुमे सिस्टर को इचन हाइगद्रा याम चुमे फतना दब ममा मपा फुरग इंधुई हाइसिबु ताहिबो हाइरसिबु अइना फना कइनो तौरगसु याररोय अदुदी ममा मपा दि मखोंग पाइना कोलो कप्पो अइ लानख्रे हाइना नुसीना सेवा तौरो अदुदी ईश्वरना कोक्पीबा याय इमा इपाबु अइना फुरगा इमा इपा तांथोगा अइना यीशु ख्रिस्ट हाइरगसु यीशुना यागद्रा कनामतना याररो नुसीदरा इमा इपा से मैम अखोइसु ममा मपा ओइबसिंगना खंगनिको अइ याम अंगांग ओइना अइ नुपी थीरे इचा कतो उरकपा मतमदा याम हरावे अइ नुपी मेडिकल चंग्रे अंगांग पोकपगी
ꯑꯉꯥꯡ ꯃꯈꯣꯟ ꯇꯥꯔꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯎꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯅꯀꯣ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯏꯟꯊꯣꯔꯛꯄ ꯊꯕꯛ ꯁꯨꯕ ꯉꯝꯃꯛꯇꯕ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯍꯥꯏꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯅꯤꯀꯣ ꯃꯌꯥꯝꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯁꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤꯀꯣ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯗꯣꯏꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯠꯂꯕ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯁꯦ ꯁꯥꯔꯀꯜꯅꯤ ꯑꯩꯅ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯏꯆꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅ ꯇꯧꯒꯅꯤ ꯑꯩꯅꯁꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯅꯪꯒꯤ ꯄꯨꯄꯨꯗ ꯕꯣꯕꯣꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯦꯟꯗꯦ ꯉꯥꯡꯗꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯈꯨꯝꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯤꯔꯤ ꯃꯁꯤꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯍꯜꯂꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯤꯃꯣꯜ ꯕꯤꯃꯣꯜ ꯌꯨꯝꯈꯥꯏꯕꯝ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯣꯖꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯌꯨꯝꯈꯥꯏꯕꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯗꯣꯛꯆꯍꯧꯒꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯄ ꯃꯌꯥꯝ ꯑꯟꯅꯣꯟ ꯀꯣꯜꯁꯦ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯇꯧꯔꯛꯄꯅꯦꯕ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯕ ꯌꯥꯗꯦ ꯃꯌꯥꯝꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯀꯣꯜꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯆꯠꯅ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯊꯋꯥꯏꯗꯒꯤ ꯏꯁꯣꯔꯕꯨ ꯀꯧꯖꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯄ꯭ꯔꯦꯌꯔ ꯑꯃ ꯇꯧꯕꯗ ꯑꯦꯠꯂꯤꯁ ꯃꯤꯅꯤꯠ 15 ꯀꯨꯟ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯉꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯑꯃꯨꯛ ꯀꯣꯜꯁꯦ 4-5 ꯂꯥꯛꯁꯤꯜꯂꯛꯑꯅꯤ ꯀꯔꯝꯕ ꯊꯥꯡꯒꯠꯀꯗꯕ ꯀꯔꯝꯕ ꯊꯥꯡꯒꯠꯂꯣꯏꯗꯧꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯑꯣꯖꯥꯁꯤꯡ ꯑꯩꯅ ꯄꯤꯊꯣꯛꯆꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯁꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔꯗ ꯑꯣꯏꯅ ꯑꯗꯣꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯑꯗꯣꯝꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ ꯀꯣꯜ ꯕꯦꯛ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤꯁꯤꯡꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯗꯨꯝꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯕ ꯌꯥꯗꯦ ꯑꯗꯨ ꯂꯥꯛꯏꯕ ꯀꯣꯜꯗꯨꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅꯀꯣ ꯃꯌꯥꯝ ꯀꯔꯝꯕ ꯊꯥꯡꯒꯠꯀꯗꯧꯕ ꯀꯔꯝꯕ ꯊꯥꯡꯒꯠꯂꯣꯏꯗꯧꯕ ꯑꯩꯉꯣꯟꯗꯁꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯀꯣ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯋꯥꯠꯁꯑꯦꯞꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯑꯗꯣꯝꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯁꯤꯡꯗ ꯑꯩ ꯀꯣꯜ ꯕꯦꯛꯁꯨ ꯑꯩ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯩ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯖꯤꯁꯨ ꯎꯈꯤꯅꯤ ꯍꯥꯏꯕꯗꯣ ꯇꯥꯖꯅꯤꯡꯉꯤ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯑꯩ ꯈꯣꯟꯗꯤ ꯌꯥꯝ ꯐꯖꯗꯦ ꯔꯤꯇꯤꯌꯥ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯣ ꯈꯣꯟꯗꯤ ꯌꯥꯝ ꯐꯖꯗꯦꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯈꯤꯇꯪ ꯈꯔꯗꯪ ꯁꯛꯆꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯏꯚ ꯂꯥꯛꯆꯒꯦꯀꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯃꯌꯥꯝ ꯑꯝꯇ ꯁꯛꯆꯔꯛꯀꯦꯀꯣ ꯁꯣꯏꯈ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯅꯅꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯄꯥꯞꯀꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯅꯅꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯊꯋꯥꯏ ꯑꯁꯤ ꯍꯔꯥꯎꯏ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯅꯅꯤ ꯁꯣꯏꯗꯅ
ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯨꯡꯁꯤꯌꯨ ꯃꯥꯅ ꯍꯥꯏꯕꯁꯤꯡ ꯏꯜꯂꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯨꯡꯁꯤꯌꯨ ꯃꯥꯅ ꯍꯥꯏꯕꯁꯤꯡ ꯏꯜꯂꯨ ꯃꯥꯅ ꯅꯪꯕꯨ ꯄꯨꯕꯤꯅꯤ ꯅꯤꯡꯊꯤꯔꯕ ꯁ꯭ꯋꯔꯒꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄꯗ 마부 우나니 소이다나 아이기 뿐시 아시나 아멘 아멘 타가짜리 칠나 우제 칠싱이 마파봉싱 마양 뿌나막 뿌리수 크리스타나 속비고 있습니다 할렐루야 아 마탕세 카멘 파톡스르케 마양 레누발라 레마 오자 아이기 이마 바바 ꯍꯧꯖꯤꯛꯐꯥꯎ ꯏꯁꯣꯔ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯋꯥꯕꯗꯒꯤ ꯏꯁꯣꯔꯅ ꯋꯥꯕꯅ ꯍꯦꯜꯂꯤ ꯃꯔꯝꯗꯤ ꯀꯅꯥꯕꯨꯁꯨ ꯏꯁꯣꯔꯅ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯂꯣꯏꯅꯤ ꯂꯣꯏꯅꯤꯇ ꯍꯥꯏ ꯂꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯕ ꯂꯣꯏꯗꯤ ꯂꯣꯏꯗꯦꯅ ꯍꯥꯏ ꯑꯗꯣ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯏꯁꯣꯔꯅ ꯀꯅꯥꯕꯨꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯉꯥꯏꯔꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯂꯣꯏꯍꯟꯗꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯂꯥꯛꯍꯟꯗ꯭ꯔꯤꯕ ꯈꯥꯛꯅ ꯊꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯄꯥꯎ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯊꯕꯛꯅ ꯎꯠꯀꯗꯕꯅꯤ ꯑꯗꯣꯝꯅ ꯀꯅꯥꯒꯨꯝꯕ ꯐꯠꯂꯝꯗꯕ ꯏꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯛꯄꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯑꯅꯤ ꯀꯣꯛꯄꯤꯕ ꯉꯝꯃꯛꯑꯅꯤ ꯅꯨꯡꯁꯤꯕ ꯉꯝꯃꯛꯑꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯅꯤ ꯃꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯑꯅꯤ ꯋꯥꯍꯩ ꯈꯣꯟꯐꯝ ꯃꯥꯟꯅꯔꯔꯣꯏ ꯏꯃꯥ ꯏꯄꯥꯅꯁꯨ ꯈꯜꯂꯛꯑꯅꯤ ꯍꯩꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝꯕꯅꯤ ꯄꯪ ꯁꯥꯎꯔꯝꯕ ꯑꯉꯥꯡꯁꯦ ꯁꯥꯎꯔꯛꯈꯤꯗ꯭ꯔꯦꯅꯦ ꯑꯣ ꯃꯁꯤ ꯖꯤꯁꯨ ꯊꯥꯖꯕꯗꯒꯤꯔꯅꯦ ꯖꯤꯁꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯝꯇꯪ ꯌꯦꯡꯒꯦꯅꯦ ꯃꯥꯏ ꯂꯥꯏꯔꯤꯛꯇꯨ ꯑꯝꯇꯪ ꯄꯥꯔ ꯌꯦꯡꯒꯦꯅꯦ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯆꯥꯎꯔꯕ ꯋꯥꯄꯥꯎ ꯑꯃꯅꯤ ꯑꯐꯕ ꯋꯥꯄꯥꯎ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯅ ꯊꯕꯛꯇ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯈꯠꯂꯛꯑꯗꯤ ꯌꯥꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯩꯗꯤꯌꯥ ꯅꯨꯡꯁꯤꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯩ ꯊꯥꯒꯠꯆꯔꯤ ꯂꯩꯗꯤꯌꯥ ꯅꯨꯡꯁꯤꯡ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯗꯨꯒ ꯇꯌꯥꯟꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯒ ꯂꯩꯗꯤꯌꯥ ꯅꯨꯡꯁꯤꯝ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯒꯠꯄꯒꯤ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯩ ꯈꯣꯟꯗꯤ ꯐꯖꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯥꯎꯕꯣꯏ ꯅꯤꯟꯁ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯌꯦꯡꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯣꯖꯥ ꯏꯁꯩ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯔꯤꯁꯤ ꯒꯣꯁ꯭ꯋꯥꯃꯤ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯑꯗꯨꯒꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁ ꯏꯁꯩ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯥꯡꯃꯩ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯐꯝꯖꯕꯅꯤ ꯏꯃꯥ ꯑꯃꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯕ ꯐꯨꯕꯤ ꯍꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯔꯤ ꯕꯥꯏꯕꯜ ꯑꯩꯈꯣꯏꯅ ꯄꯥꯔ ꯈꯛꯇ ꯌꯥꯗꯦ ꯑꯩꯅ ꯑꯩꯒꯤ ꯙꯔꯃꯅ ꯐꯩ ꯍꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ ꯑꯩꯒꯤ ꯙꯔꯃꯅ ꯏꯃꯥ ꯏꯄꯥ ꯐꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯃꯥꯗꯣ ꯃꯥꯅꯗꯤ ꯋꯥꯖꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯐꯥꯎꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅꯅꯦ ꯑꯩꯈꯣꯏꯅꯗꯤ ꯐꯥꯎꯔꯦ ꯃꯥꯒꯤ ꯃꯆꯥ ꯃꯉꯥꯅ ꯅꯨꯡꯁꯤꯕꯤꯗꯕꯗꯣ ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯦ ꯊꯥꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯏꯃꯥꯗꯨꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯒꯅꯤ ꯏꯃꯥꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒꯗꯤ
ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅ ꯍꯥꯏꯅꯤꯡꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯐꯨꯕꯤꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛ ꯇꯥꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯌꯣꯛꯄꯤꯔꯤ ꯍꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ RKC ꯕꯦꯕꯤ ꯐꯥꯔꯃꯤꯡ ꯑꯣꯖꯥ ꯏꯁꯩ ꯅꯣꯡꯃ ꯑꯣꯖꯥ ꯑꯣꯖꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯀꯟꯚꯦꯌꯔ ꯇꯧꯕꯤꯔꯛꯈꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯌꯦꯡꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯣꯖꯥꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ꯫ ꯑꯣꯖꯥꯕꯨꯁꯨ ꯑꯣꯖꯥꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯕꯣꯔ ꯐꯪꯕ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ꯫ ꯏꯁꯣꯔꯅ ꯑꯃꯕꯨ ꯅꯨꯡꯁꯤꯔꯒ ꯑꯃꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯈꯨꯕꯥꯛꯇ ꯌꯣꯠꯄꯤ ꯊꯥꯔꯛꯄ ꯑꯗꯨ ꯌꯥꯝ ꯐꯨꯕꯗꯨꯒꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯡꯁꯤꯕ ꯎꯔꯛꯇ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯤꯁꯤꯡꯗ ꯅꯨꯡꯁꯤꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯌꯥꯝ꯫ ꯃꯈꯣꯏꯁꯦ ꯎꯔꯛꯄꯗꯒꯤꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯏꯁꯣꯔꯅ ꯇꯧꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯕ ꯃꯆꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯕꯛꯅ ꯈꯪꯉꯛꯀꯅꯦꯕ꯫ ꯃꯤ ꯍꯥꯠꯇꯣꯛꯄꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯂ, ꯃꯤ ꯀꯟꯕꯤꯕꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯂ? ꯃꯌꯥꯝ ꯀꯟꯕꯤꯕꯗꯨꯅꯅꯤꯀꯣ꯫ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯅꯥꯎꯕꯣꯏ ꯅꯤꯟꯁ ꯑꯩꯒꯤ ꯏꯃꯥꯁꯨ ꯈꯔ ꯊꯥꯖꯕ ꯍꯧꯔꯦ꯫ ꯏꯄꯥ ꯏꯁꯣꯔꯕꯨ ꯀ ꯍꯦꯟꯅ ꯂꯧꯁꯤꯟꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯥꯎꯕꯣꯏ ꯅꯤꯡꯁꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯏꯃꯥꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯀꯟꯕꯤꯕꯇ ꯄꯥꯝꯕ ꯃꯄꯨꯅ ꯀꯟꯕꯤꯕꯇ ꯑꯣꯏꯁꯅꯨ꯫ ꯍꯜꯂꯦꯂꯨꯌꯥ꯫ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯗꯣꯛꯆꯔꯒ ꯂꯣꯏꯁꯤꯟꯖꯒꯦꯀꯣ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝ ꯎꯅꯖꯩ꯫ ꯃꯌꯥꯝꯅꯁꯨ ꯎꯅꯕꯤꯔꯝꯒꯗ꯭ꯔꯥ ꯎꯅꯕꯤꯔꯝꯂꯣꯏꯗ꯭ꯔꯗꯤ ꯈꯪꯖꯗꯦꯀꯣ꯫ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ RIP ꯍꯥꯏꯅ ꯏꯔꯒ ꯊꯥꯒꯠꯂꯛꯄꯗꯣ ꯃꯌꯥꯝ ꯎꯅꯕꯤꯕ꯭ꯔꯥ? RIP ꯍꯥꯏꯕꯗꯤ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯍꯥꯏꯕꯅꯦꯕ꯫ ꯔꯦꯁꯠ ꯏꯟ ꯄꯤꯁ꯫ ꯍꯥꯏꯔꯤꯕ ꯄꯤꯁꯁꯦ ꯀꯗꯥꯏꯗꯅꯣ? ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯑꯅꯤ ꯇꯥꯛꯏꯀꯣ꯫ ꯁꯔꯒ ꯅꯣꯔꯣꯛ ꯍꯦꯜ ꯍꯦꯚꯟ ꯍꯦꯜ꯫ ꯃꯨꯁꯂꯤꯝꯗꯅ ꯖꯟꯅꯠ ꯖꯦꯍꯟꯅꯨꯝ ꯁꯔꯒ ꯂꯩꯕꯥꯛ ꯈꯝꯅꯨꯡ ꯂꯩꯕꯥꯛ꯫ ꯍꯥꯏꯔꯤꯕ ꯁ꯭ꯋꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅꯤ ꯄꯤꯁ꯫ ꯍꯦꯚꯟꯁꯦ ꯄꯤꯁꯅꯦꯕ ꯃꯌꯥꯝ꯫ ꯍꯦꯜꯁꯤꯅ ꯇꯝꯊꯤꯕꯗꯨꯅꯦꯕ꯫ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯤꯁꯁꯤꯒ ꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯁꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯄꯤꯁꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯝꯃꯤ꯫ ꯄꯤꯁ ꯍꯥꯏꯕꯗꯤ ꯏꯪꯊꯕꯅꯤꯀꯣ ꯃꯌꯥꯝ꯫ ꯄꯤꯁ ꯍꯥꯏꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯄꯤꯁꯁꯦ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯔꯒ ꯐꯪꯗꯦꯕ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕ ꯉꯝꯗꯦꯕ꯫ ꯍꯥꯏꯔꯤꯕ ꯍꯦꯚꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏ ꯃꯌꯥꯝ꯫ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯂꯥꯛꯄꯗꯗꯤ ꯁꯥꯎꯏ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤ ꯎꯔꯒꯗꯤ ꯁꯥꯎꯏ꯫ ꯊꯤꯅꯁꯨ ꯉꯥꯡꯉꯤ꯫ ꯑꯣꯠꯄꯤ ꯅꯩꯕꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯂꯣꯏꯔꯒ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯍꯥꯏꯔꯒꯗꯤ ꯄꯤꯁꯀꯤ ꯆꯥꯕꯤ ꯄꯥꯏꯍꯧꯗ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯆꯥꯕꯤꯗꯣ ꯑꯩꯅ ꯂꯩꯇ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯂꯣꯛ ꯂꯩꯇ꯭ꯔꯒ ꯂꯣꯛ ꯇꯥꯍꯧꯔꯒ ꯂꯣꯛ ꯃꯥꯡꯉꯒ ꯑꯩ ꯀꯃꯥꯏꯅ ꯆꯪꯕ ꯉꯝꯒꯅꯤ? ꯑꯍꯥꯟꯕꯗ ꯆꯥꯕꯤꯗꯣ ꯍꯥꯟꯅ ꯄꯥꯏꯕꯤꯌꯨ꯫ ꯀꯤꯒꯤ ꯆꯥꯕꯤꯁꯦ ꯀꯅꯥꯅꯣ? ꯍꯦꯚꯟꯒꯤ ꯆꯥꯕꯤꯁꯦ ꯀꯅꯥꯅꯣ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ꯫ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯄꯤꯁꯀꯤ ꯆꯥꯕꯤꯁꯦ꯫ ꯄꯤꯁ ꯑꯣꯏꯔꯤꯁꯦ ꯂꯝꯕꯤꯗꯣ ꯑꯆꯨꯝꯕꯗꯣ ꯍꯤꯡꯕꯗꯣ ꯑꯩꯅꯤ꯫ ꯑꯩꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯦꯁꯠ ꯏꯟ ꯄꯤꯁ ꯑꯣꯏꯒꯗꯕ ꯄꯤꯁꯀꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏꯅ ꯊꯤꯍꯧꯕꯁꯦ ꯃꯊꯧ ꯇꯥꯏ꯫ ꯄꯤꯁ ꯈꯪꯗꯅ ꯁꯨꯡꯇꯥ ꯇꯥꯈꯤꯗꯅ ꯄꯤꯁ ꯍꯥꯏꯕꯗꯣ ꯈꯪꯗꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯍꯦꯛꯇ ꯄꯤꯁ ꯐꯪꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯤ ꯈꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ? ꯁꯔꯒ ꯂꯩꯕꯥꯛ ꯈꯛꯇꯪ ꯍꯥꯏꯔꯝꯃꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯌꯥꯎꯔꯝꯗ꯭ꯔꯁꯨ ꯐꯕ꯫ ꯍꯦꯚꯟ ꯈꯛꯇ ꯍꯥꯏꯔꯒ ꯍꯦꯜ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯕ꯫ ꯁꯔꯒ ꯈꯛꯇ ꯍꯥꯏꯔꯒ ꯅꯣꯔꯣꯛ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯕ꯫ ꯖꯟꯅꯠ ꯈꯛꯇ ꯍꯥꯏꯔꯒ ꯖꯍꯟꯅꯨꯝ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯕ꯫ ꯑꯅꯤꯁꯤꯒ ꯑꯃꯗ ꯇꯥꯔꯗꯤ ꯖꯍꯟꯅꯨꯝꯗ ꯇꯥꯔꯗꯤ ꯍꯦꯜꯗ ꯇꯥꯔꯗꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯇꯥꯔꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯤꯁ ꯅꯠꯇꯦꯕ꯫ ꯍꯥꯏꯔꯤꯕ ꯄꯤꯁꯇꯣ ꯁꯔꯒꯅꯤ ꯃꯌꯥꯝ꯫ ꯍꯦꯚꯟꯅꯤ꯫ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯃꯌꯥꯝꯁꯦ ꯀꯩꯁꯨꯝ ꯄꯩꯁꯥ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯊꯃꯣꯏꯅ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯊꯝꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯏ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏꯒꯦꯀꯣ꯫ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯕꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ꯫
ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯣꯝꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯕ ꯑꯗꯣꯝꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯖꯔꯤ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯃꯌꯥꯝ ꯃꯣꯏꯔꯥꯡ ꯊꯦꯝ ꯎꯔꯃꯤꯂꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯄꯝꯁ ꯅꯥꯎꯂꯨꯡ ꯀꯣ ꯑꯃꯦꯟ ꯍꯥꯏꯕꯤꯔꯦ ꯑꯃꯦꯟ ꯑꯗꯨꯒ ꯂꯥꯏꯗꯤꯌꯥ ꯅꯨꯡꯁꯦꯝ ꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯪꯒꯤ ꯂꯥꯏꯐ ꯌꯦꯡꯕ ꯐꯪꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥꯕꯨꯁꯨ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯇꯌꯦꯟꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯣꯖꯥ ꯃꯊꯪꯁꯨ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯃꯔꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ ꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅꯤꯀꯣ ꯁꯤ ꯐꯦꯃꯤꯂꯤꯅꯤ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯈꯣই ꯐꯦꯃꯤꯂꯤ ꯑꯃꯈꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯒꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯩꯅ ꯇꯧꯖꯕꯁꯦ ꯑꯗꯣꯝꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯖꯕꯅꯤ ꯑꯩ ꯈꯛꯇꯅ ꯑꯣꯖꯥ ꯔꯣꯖꯦꯠ ꯈꯛꯇꯅ ꯉꯝꯗꯦ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯤꯁꯤꯡ ꯇꯔꯥ ꯀꯌꯥꯔꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯦꯟꯅ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯟ ꯄꯦꯁꯤꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯧꯒꯜ ꯇꯧꯁꯤ ꯊꯋꯥꯏꯒꯤ ꯊꯧꯒꯜꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯅꯠꯇꯦ ꯊꯋꯥꯏꯒꯤ ꯃꯔꯝꯗꯤ ꯍꯛꯆꯥꯡꯅ ꯁꯤꯍꯜꯂꯤ ꯊꯋꯥꯏꯅ ꯍꯤꯡꯍꯜꯂꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯄꯥ ꯏꯁꯣꯔ ꯑꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯅꯍꯧꯅꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯛꯇꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯐꯦꯃꯤꯂꯤ ꯉꯛꯇꯅꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕ ꯇꯥꯔꯒꯁꯨ ꯏꯄꯥ ꯃꯥꯕꯨꯁꯨ ꯁꯣꯛꯄꯤꯌꯨ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯃꯐꯝꯗ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯦ ꯊꯥꯖꯗꯕ ꯃꯍꯥꯛꯀꯤꯁꯨ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯒꯤ ꯃꯤꯡꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯄꯤꯅꯕꯤꯌꯨ ꯏꯄꯥꯒꯤ ꯔꯦꯁꯠ ꯏꯟ ꯄꯤꯁꯇ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯏꯄꯥꯅ ꯄꯨꯕꯤꯗꯨꯅ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯎꯅꯗꯨꯅ ꯂꯩꯖꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯆꯒꯅꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗꯧꯕ ꯂꯩꯔꯝꯃꯒꯁꯨ ꯑꯗꯣꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯅꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯔꯒ ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯤꯡꯒꯠꯈꯤꯕ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯁꯨ ꯏꯄꯥ ꯖꯤꯁꯨꯅ ꯇꯧꯍꯟꯕꯤꯕꯅꯤ ꯇꯧꯔꯣꯏ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯌꯥꯔꯔꯣꯏ ꯃꯌꯥꯝꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯍꯥꯏꯗꯣꯛꯆꯔꯝꯒꯦ ꯑꯩꯅ ꯃꯃꯥꯡꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯤ ꯇꯧꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯥꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯅ ꯃꯗꯨꯗꯤ ꯅꯪ ꯋꯥꯄꯥꯎꯁꯦ ꯈꯔꯅꯤ ꯂꯦꯞꯄꯨ ꯋꯥꯄꯥꯎꯁꯦ ꯈꯔꯅꯤ ꯂꯦꯞꯄꯨ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯖꯔꯤꯁꯤ ꯂꯦꯞꯄꯨ ꯀꯩꯅꯣꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯅꯣ ꯇꯧꯏ ꯂꯥꯟ ꯇꯧꯏ ꯋꯥꯄꯥꯎꯁꯤ ꯂꯦꯞꯄꯨ ꯍꯥꯏ ꯑꯩꯅ ꯑꯣꯖꯥ ꯑꯩꯗꯤ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯖꯗꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯑꯩ ꯂꯩꯖꯕꯅꯤ ꯅꯪ ꯂꯦꯞꯄꯣ ꯑꯩꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯁꯦꯝꯗꯦ ꯑꯩ ꯄꯥꯁꯇꯔꯅꯤ ꯑꯩ ꯁꯦꯝꯗꯦ ꯅꯪꯁꯨ ꯁꯦꯝꯒꯅꯨ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯒ ꯃꯥꯅ ꯍꯥꯏꯕꯒꯗꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤ ꯃꯌꯥꯝ ꯑꯩꯗꯤ ꯊꯋꯥꯏꯅ ꯍꯥꯏꯍꯟꯕꯤꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯄꯥꯁꯇꯔꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯄꯥꯁꯇꯔ ꯑꯃꯗ ꯐꯨꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯔꯛꯄꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯦ ꯏꯄꯥ ꯏꯁꯣꯔꯗ ꯑꯩꯅ ꯍꯥꯏꯖꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯄꯨꯜꯂꯒ ꯏꯄꯥ ꯏꯁꯣꯔ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯅ ꯄꯥꯁꯇꯔꯅ ꯑꯩꯉꯣꯟꯗ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯂꯦꯞꯄꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯄꯥ ꯑꯩ ꯂꯦꯞꯄꯨꯔ ꯂꯦꯞꯀꯅꯨꯔꯥ ꯏꯄꯥꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯏꯄꯥ ꯅꯪꯅ ꯋꯥꯄꯥꯎ ꯍꯥꯏꯒꯅꯨ ꯏꯄꯥ ꯅꯪꯅ ꯋꯥꯄꯥꯎ ꯈꯔꯅꯤ ꯂꯦꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯂꯦꯞꯆꯒꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯑꯍꯨꯝ ꯈꯨꯔꯈꯨꯜꯗ ꯀꯨꯜꯂꯒ ꯏꯄꯥ ꯏꯁꯣꯔ ꯄꯥꯁꯇꯔꯅ ꯁꯨꯃꯥꯏꯅ ꯋꯥꯄꯥꯎ ꯈꯔꯅꯤ ꯂꯦꯞꯄꯨ ꯍꯥꯏ ꯑꯩ ꯂꯦꯞꯄꯨꯔ ꯂꯦꯞꯀꯅꯨꯔꯥ ꯏꯄꯥꯅ ꯂꯦꯞꯄꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯦꯞꯆꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜꯁꯤꯗꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜꯅꯤ ꯑꯗꯣ ꯄꯥꯁꯇꯔꯅꯗꯤ ꯂꯦꯞꯄꯨ ꯍꯥꯏ ꯏꯄꯥꯅ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯄꯥꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯩ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯌꯥꯝ ꯀꯣꯜ ꯑꯃ ꯂꯥꯛꯑꯦꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯣꯡ ꯈꯔ ꯉꯥꯟꯊꯣꯔꯛꯑꯦ ꯀꯣꯜ ꯂꯥꯛꯑꯒ ꯃꯇꯝꯗ ꯏꯃꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯔꯤꯂꯤꯞ ꯀꯦꯝꯗꯒꯤꯅꯤ ꯍꯥꯏ ꯏꯃꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯗꯌꯥꯅꯟꯗ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯗꯌꯥꯅꯟ ꯍꯥꯏꯅ ꯀꯧꯕꯅꯤꯗꯣ ꯑꯌꯥꯝꯕ ꯃꯤꯅ ꯗꯌꯥꯅꯟꯗ ꯍꯥꯏꯅ ꯍꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯌꯥꯅꯟꯗ ꯅꯃꯥꯁꯦ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯥꯗꯣ ꯃꯇꯝ ꯑꯃꯗ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤ
ꯑꯗꯣ ꯃꯥ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯔꯛꯄ ꯏꯃꯥꯅꯦꯕ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯑꯗꯣ ꯗꯌꯥꯅꯟꯗ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯂꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯏꯁꯣꯔ ꯐꯖꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯩꯗꯤ ꯑꯋꯥ ꯑꯅꯥꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯒꯤ ꯃꯇꯦꯡꯁꯨ ꯂꯥꯛꯑꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯪꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯁꯨ ꯑꯩ ꯐꯥꯎꯕꯗ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯕꯥꯏꯕꯜ ꯄꯥꯒꯦꯅ ꯇꯧꯕꯗꯨꯁꯨ ꯃꯌꯥꯝꯁꯤꯡꯕꯤ ꯁꯤꯅꯤ ꯀꯣꯜꯁꯦ ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯃꯌꯥꯝ ꯀꯣ ꯊꯥꯡꯒꯠꯇ꯭ꯔꯦ ꯀꯛꯊꯠꯂꯦ ꯕꯤꯖꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣꯏꯕ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯝ ꯇꯧꯔꯛ ꯂꯩꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯏꯗꯤ ꯃꯥꯅ ꯏꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤ ꯀꯅꯥꯝꯒꯤ ꯋꯥꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤꯗꯤ ꯋꯥꯄꯥꯎ ꯇꯥꯔꯒ ꯑꯩꯈꯣꯏ ꯍꯤꯡꯖꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯅꯪꯒꯤ ꯋꯥꯄꯥꯎ ꯇꯥꯔꯒ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯅꯤꯀꯣ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯋꯥꯄꯥꯎ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯅꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯣꯡꯃ ꯃꯃꯥꯡꯗ ꯏꯄꯥ ꯅꯪꯅ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯋꯥꯄꯥꯎ ꯄꯥꯁꯇꯔꯅꯗꯤ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏ ꯑꯩ ꯐꯣꯡꯗꯣꯛꯀꯅꯨꯔꯥ ꯐꯣꯡꯗꯣꯛꯎꯔꯥ ꯏꯄꯥ ꯅꯪꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯌꯥꯝ ꯃꯥꯏꯕꯤ ꯑꯣꯏꯔꯝꯕꯤ ꯏꯃꯥ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝ ꯅꯪꯒꯤ ꯋꯥꯄꯥꯎ ꯇꯥꯔꯒ ꯍꯤꯡꯖꯔꯤꯕꯅꯤ ꯅꯪꯒꯤ ꯋꯥꯄꯥꯎ ꯂꯦꯞꯄꯤꯒꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯣ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯌꯦꯡꯕꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯕ ꯆꯍꯤ 3 ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯕ ꯏꯃꯥ ꯑꯃ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯏꯆꯥꯅꯨꯄꯥꯁꯤꯒ ꯐꯣꯟ ꯇꯧ ꯃꯌꯥꯝ ꯋꯥꯄꯥꯎ ꯍꯥꯏꯕꯁꯤ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡꯅ ꯃꯨꯊꯠꯄꯅꯤ ꯖꯤꯁꯨꯒꯤ ꯃꯤꯡꯁꯦ ꯃꯉꯣꯟꯗ ꯌꯣꯛꯄꯤ ꯊꯥꯔꯛꯄ ꯃꯤ ꯐꯥꯎꯕꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯅꯤꯅꯦ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯀꯩꯅꯣꯅꯤꯅꯦ ꯃꯄꯨꯅꯤ ꯏꯄꯥꯒꯤ ꯋꯥꯍꯩꯗ ꯅꯨꯡꯁꯤꯌꯨꯗ ꯀꯣꯛꯄꯤꯌꯨ ꯇꯥꯏꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯗ ꯑꯆꯨꯝꯃꯦꯅ ꯍꯥꯏꯖꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯄꯥꯁꯇꯔꯅ ꯂꯨꯕ꯭ꯔꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯨꯕ꯭ꯔꯥ ꯃꯌꯥꯝ ꯄꯥꯁꯇꯔꯅ ꯀꯟꯕꯤꯗꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯁꯇꯔꯅ ꯀꯟꯕꯤꯗꯣꯏ ꯅꯠꯇꯦ ꯔꯦꯚꯔꯦꯟꯅ ꯀꯟꯕꯤꯗꯣꯏ ꯅꯠꯇꯦ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯒꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯃꯤꯟꯅꯁꯤ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯤꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯖꯕ ꯉꯝꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ